Ma'am pun mak korum jari asi koi ma'am pun na tang koi gi si jaraba adom adom gi sa sing do ado gi ming thon bai matang se ming si kaya muk yam na maru oi ge do si tang khamin asi ming gi masing masing idea koi gi alphabet siga koi gi masing siga compare tawna ba hai gadra masi kun suba satabdi gi mamangda ꯑꯩꯈꯣꯏꯒꯤ 1907 ꯒꯤ ꯃꯃꯥꯡꯗꯗꯤ ꯋꯥꯔꯗ ꯀꯣ ꯅꯨꯃꯔꯣꯂꯣꯖꯤ ꯍꯥꯏꯁꯦ ꯃꯁꯤ ꯂꯩꯔꯝꯗꯦꯕ ꯑꯗ ꯀꯩ ꯍꯥꯏꯅ ꯈꯪꯅꯔꯝꯃꯤ ꯑꯦꯔꯤꯊꯃꯦꯇꯤꯛꯁ ꯍꯥꯏꯅ ꯈꯪꯅꯔꯝꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯀꯟꯅ ꯃꯁꯤꯗ ꯃꯥꯒꯤ ꯃꯤꯡꯗ ꯏꯝꯄꯦꯛ ꯌꯥꯝ ꯇꯧꯋꯦꯗꯅ ꯃꯁꯤꯒꯤ ꯑꯩꯈꯣꯏꯒꯤ न्यूमोलॉजी मतंग से जी याम कन्ना एस्ट्रोलॉजी दा याम कन्ना नैनरे अदा तोंगान तोंगान बा माई मागी लम लम की मतुंग इन सनबी लेरे नंबर इन चाइनीज कल्चर नंबर्स इन इजिप्शियन माइथोलॉजी अदगी सिग्निफिकेंस ऑफ नंबर इन जुडाइज्म सिने सिंग माई माई तोंगान तोंगान बा मयाम अमा लई अदुबु न्यूमोलॉजी ऐसिना नैनरी सिदी करिनो divination हाइबदी foretelling hai hana nang si tawrakani tawka gyai natraga thokani edan haibadu aduga fortune teller haibadi nangi tungi laibak tugi maramda haiba aduga art of prophecy ne ko lai phau gai aduga man aduna mingi maye khuding maksa alphabet ainen leiriba mayam sina akoi miyoi bagi punsida yam chawba aduga role am khak lawi masigi ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯗ ꯏꯝꯄꯦꯛ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯃꯤꯡꯁꯦ ꯃꯟꯇ꯭ꯔ ꯃꯈꯜ ꯑꯃꯅꯦꯕꯀꯣ ꯃꯌꯦꯛ ꯈꯨꯗꯤꯡꯃꯛꯇ ꯌꯥꯎꯔꯤꯕ ꯌꯥꯝꯅ ꯅꯩꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯆꯥꯛꯇꯨꯅꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯤꯡ 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 ꯍꯥꯏꯅ ꯍꯥꯏꯔꯤꯁꯦ ꯃꯤꯡꯁꯦ ꯑꯩ ꯏꯁꯥ ꯍꯦꯛ ꯍꯤꯡꯉꯤꯈꯩꯗꯤ ꯃꯤꯡꯁꯦ ꯂꯩꯅꯤꯀꯣ ꯑꯩ ꯏꯁꯥꯁꯦ ꯍꯦꯛ ꯁꯤꯕ ꯅꯨꯃꯤꯠꯇ ꯑꯩꯒꯤ ꯊꯋꯥꯏꯁꯤꯅ ꯍꯛꯆꯥꯡꯁꯦ ꯊꯥꯗꯣꯛꯈꯤꯕ ꯃꯇꯝꯗ ꯑꯩ ꯃꯤꯡꯁꯦ ꯃꯥꯡꯗꯣꯏꯅꯦꯕ ꯃꯔꯝꯗꯤ ꯈꯨꯗꯝ ꯑꯝꯇꯪ ꯑꯩ ꯍꯥꯏꯒꯦ ꯑꯩꯈꯣꯏꯒꯤ ꯁꯦ ꯌꯥꯝꯅ ꯅꯤꯡꯊꯧꯅꯦ ꯍꯥꯏꯔꯣ ꯅꯠꯇ꯭ꯔꯒ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯃꯟꯇ꯭ꯔꯤꯅꯦ ꯍꯥꯏꯔꯣ ꯑꯣꯐꯤꯁꯥꯔꯅꯦ ꯍꯥꯏꯔꯣ ꯁꯤꯔꯁꯦꯕꯀꯣ ꯃꯥꯏ ꯃꯃꯤꯡꯁꯦ ꯑꯍꯥꯟꯕꯗꯗꯤ ꯃꯌꯥꯝꯅ ꯁꯥꯔ ꯃꯃꯤꯡꯗꯤ ꯀꯧꯅꯔꯝꯃꯦ ꯁꯤꯕꯒꯤ ꯍꯛꯆꯥꯡꯗ ꯃꯩ ꯊꯥꯕꯒꯤ ꯃꯇꯝꯗꯣ ꯑꯗꯨꯗ ꯀꯩꯗꯧꯔꯦ ꯑꯩꯈꯣꯏꯅꯁꯨ ꯍꯥꯏꯕꯗ ꯇꯣꯝꯕꯩ ꯃꯁꯥꯗꯣ ꯅꯨꯡ ꯅꯜꯂꯨ ꯗꯔꯀꯥ ꯎ ꯅꯜꯂꯣꯏꯖꯩ ꯍꯥꯏꯔꯣꯏꯕꯀꯣ ꯍꯛꯆꯥꯡꯗꯣ ꯁꯤꯡ ꯍꯥꯞꯄꯕ꯭ꯔꯥ ꯅꯠꯇ꯭ꯔ ꯐꯤ ꯀꯨꯞꯄꯕ꯭ꯔꯥ ꯍꯥꯏꯅ ꯍꯛꯆꯥꯡ ꯍꯥꯏꯅ ꯆꯠꯂꯦ ꯑꯇꯣꯞꯄ ꯙꯔꯃꯗꯁꯨ ꯑꯗꯨꯝ ꯕꯣꯗꯤ ꯄꯨꯊꯔꯛꯑꯣ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯖꯦꯝꯁꯇꯣ ꯄꯨꯁꯜꯂꯛꯑꯣ ꯀ ꯍꯥꯏꯗꯦꯕꯀꯣ ꯕꯣꯗꯤ ꯄꯣꯔꯛꯑꯣꯅ ꯍꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯁꯦ ꯍꯛꯆꯥꯡ ꯅꯠꯇ꯭ꯔꯒ ꯕꯣꯗꯤ ꯑꯅ ꯆꯠꯈꯤ ꯑꯩ ꯍꯤꯡꯉꯤꯉꯩ ꯃꯇꯝꯗꯅ ꯑꯩꯒꯤ ꯃꯤꯡꯗꯨꯒ ꯏꯔꯣꯏꯅꯗꯅ ꯂꯩꯔꯝꯃꯤ ꯑꯩꯅ ꯁꯤꯕ ꯃꯇꯝꯗ ꯃꯤꯡꯗꯨꯁꯨ ꯃꯥꯡꯈꯤ ꯑꯗꯨꯅ ꯃꯤꯡꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯃꯤꯡ ꯊꯣꯟꯕꯒꯤ ꯃꯈꯜ ꯈꯔ ꯂꯩ ꯃꯗꯨꯗꯤ ꯀꯨꯊꯤꯒꯤ ꯃꯤꯡꯗ ꯑꯩꯈꯣꯏꯒꯤ ꯑꯦꯁꯇ꯭ꯔꯣꯂꯣꯖꯤꯀꯦꯜ ꯕꯥꯔꯠ ꯆꯥꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯀꯧꯕ ꯃꯤꯡ ꯃꯥꯒꯤ ꯊꯋꯥꯟꯃꯤꯆꯥꯛꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯧꯒꯗꯕ ꯍꯥꯏꯗꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯤꯟꯗꯨ ꯁꯥꯁꯇ꯭ꯔꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯆꯣꯅ ꯍꯧꯕ ꯃꯤꯁꯦ ꯐꯠ ꯂꯥꯎꯅ ꯍꯥꯏꯔꯛꯄꯗ ꯆꯦꯅ ꯍꯧꯕ ꯀꯧ ꯍꯥꯏꯔꯦ ꯆꯦꯅ ꯍꯧꯔꯗꯤ ꯀꯩꯗꯧꯔꯦ CHE ꯅꯦꯕꯀꯣ ꯆꯦ ꯑꯁꯤꯅ ꯍꯧꯕ ꯅꯠꯇ꯭ꯔꯒ CHU ꯅ ꯆꯨ ꯑꯗꯨꯒ CHO ꯅ ꯆꯣ ꯍꯥꯏꯔꯤꯕ ꯆꯨ ꯆꯦ ꯆꯣ ꯑꯗꯨꯒꯤ ꯃꯊꯪꯗ ꯑꯦꯜ ꯂꯥꯅ ꯍꯧꯕꯁꯤꯅꯦꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯥꯏ ꯃꯃꯤꯡꯁꯦ ꯆꯦꯅ ꯍꯧꯕ ꯀꯧ ꯍꯥꯏꯔꯒꯗꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯍꯤꯟꯗꯨ ꯁꯥꯁꯇ꯭ꯔꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯀꯩꯗꯧꯔꯦ ꯑꯣ ꯁꯤ ꯑꯉꯥꯡꯁꯤꯗꯤ ꯃꯦꯁ ꯔꯥꯁꯤꯗ ꯄꯣꯛꯄꯅꯤꯅ ꯑꯗꯒꯤ ꯄꯨꯡ ꯑꯁꯨꯛ ꯇꯥꯕꯗ ꯄꯣꯛꯄꯅꯤꯅ ꯃꯤꯡꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯒꯤ ꯄꯣꯛꯄꯒꯤ ꯔꯥꯁꯤ ꯑꯃꯗꯤ ꯄꯣꯛꯄꯒꯤ ꯄꯨꯡꯐꯝꯁꯦ ꯌꯥꯝ ꯂꯥꯏꯅ ꯂꯦꯞꯄ ꯌꯥꯏꯑꯕꯀꯣ ꯑꯗꯨꯅ ꯍꯤꯟꯗꯨ ꯁꯥꯁꯇ꯭ꯔꯗ ꯀꯨꯊꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯡꯁꯤ ꯀꯧꯕꯁꯤ ꯁꯤꯒꯤ ꯃꯔꯝꯁꯨ ꯌꯥꯝ ꯆꯥꯎꯕ ꯑꯃꯅꯤ ꯑꯗꯨ ꯁꯤꯃ ꯂꯩꯔꯦ ꯀꯨꯊꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯧꯕ ꯃꯤꯡꯁꯤꯃꯀꯣ
adagi birth number adi destiny number haidana aigi pokpagi tarik na sing sidagi lauraga kawwa ma adu natragana mapai gi maming duda raj kawi adu ergadi masa dusu raj ana kawwa adu mai to akoi mamangi chahi kharagi chahi kun amuki mamang sidai sidadi yam kan train loram ni se ka dawe mapa gi ming dei tangkhai am loraga mamai ming dei tangkhai am loraga ani du punjala kawwa natra mama gi ming tangkhai na mamang adai mapa na thmai to samjana ba sing si tawe chu simadi khidang hujikti yam handara brain khalle simadi tawmin oina haijari marandi kai noida aigi mama ga mapa gi ming ani du nataba papa du gi surname du na jaje gi loina na ta'i ba ko maji kayum no kai no si lui ta'i aduna ming sidi yaring kai di mama gi pirakwa birth number destiny number ado constellation gi matung ina ko ba si gi ani sida yam kana tawbiu adoga mapai ming dei lauraga di ko binu sin ada miyoi bagi masa sida yam chawa effect biri se mingi first letter sine da yana hanna hawba se number A na hawro natraga B na hawro C na hawro moi sing se mu kana ga number kana ga relation oi haibana sima first and last letter se yam maru oi sina adu maru oina first letter se si sina kai dawge da mi amagi general immunity se mana decide tawe haibadi magi numeric value sina mangi naba yekpagi loinana nabado karmai tawna recovery tawni timeline je kaya koina sangni haibana singse decide tawe ba ko nangi alphabet ki mayek sina masibu sanadraba ani se birth number destiny number constellation gi pirakpa number singsiga synchronize tawnadraba mingdo adugi angang dudi health problem leini adagi khoigi masa kaya pharo sipe naba toina naba na chingba singse masi pine ba ko mingsida ya maru oise seven place of the name kana mingje kitang sang na thon manga da lusan da su yawi ada tariya suba masing bau mingje ka sang en khalo sang na ko mi sing do adu seven place of the name se sigi sana gada ba alphabet oidraga di engonda ai enemy oiba alphabet sing sigi sumai manungda back behind the alphabet se koi planetary significance me amam lei hariba planetary me planet me am sigi planetary war amam tawi madugi war do da ai gi seventh alphabet sigi denote tawriba planet tuga adagi ani je kai gomba susana da synchronize tawdragadi kai dawi psychosocial issue oeba ko aduga mental health bera amla e ಇದು psychological problem am lakpa budhi loksing gyan sige wakhalgi laina se lakpa psychosocial issue akoi mayam gati na ba yada bagi oiba asigumba problem na singba singsisu piye ko aduna akoi hoji yam maru orise ming thon base ai sa sina taibong pan sida iha na hana he pola pasidagi aina soibiragadi tunggi angang se masi kaidongwaidasu afabaido oiroi maramdi tinjang kachang ba upambi da waiji phajaba pal oiba ko u yam phajaba hainau pambi phajaba da hainau phajaba pami songang mangang dawda da hainau phajaba amta pal oi sumai dawdana khoina mai sa gyar gadi moisi yam phajana sembi hobom kak change sembi hobase kaidawba tai hek grassroot te haidare ni mana he polakpa namit sidagi magi oiba karino habise kari ga chanaga dagi habisi koina munna khalaga masi boy thonbiraba adom isagi da makta matha saningai leite ba hoji problem yam leiba isa se nangna sangnaba yadre adagi lairik taw yade kolom payu yade lairik paw yade haibana singba mayam puna maksa ning thonbada asoiba khar khar leibadaini si mayam se parents sing khangminasi nugo loinana mingse kamai thonggadagi haba mingse aigi mingse khoige
ꯅꯪꯒꯤ ꯏꯆꯥꯒꯤ ꯃꯤꯡꯁꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯀꯩꯅꯣꯒꯅ ꯍꯧꯕ ꯀꯧꯔꯣꯅ ꯍꯥꯏꯔꯦ ꯕꯤꯅ ꯍꯧꯕ ꯀꯧꯔꯣ ꯍꯥꯏꯔꯦ ꯕꯤꯅ ꯍꯧꯕ ꯀꯧꯕꯁꯤꯗ ꯑꯇꯣꯞꯄ ꯃꯃꯤꯡ ꯃꯌꯥꯝ ꯑꯁꯦ ꯁꯦ ꯃꯃꯥꯅ ꯑꯩꯁ ꯑꯩ ꯏꯆꯥꯗꯤ ꯚꯥꯁꯀꯔ ꯀꯧꯅꯤꯡꯉꯤ ꯍꯥꯏꯔꯣ ꯚꯥꯁꯀꯔꯗꯤ ꯕꯤ ꯑꯩꯆ ꯗꯤ ꯚꯥ ꯑꯣꯏꯈ꯭ꯔꯦ ꯌꯥꯗ꯭ꯔꯦꯀꯣ ꯁꯦ ꯕꯤꯅ ꯑꯩ ꯏꯆꯥ ꯕꯤꯃꯣꯜ ꯀꯧꯅꯤꯡꯉꯤ ꯍꯥꯏꯔꯣ ꯑꯗꯒꯤ ꯑꯃ ꯃꯄꯥꯗꯨꯅ ꯕꯁꯟꯇ ꯀꯧꯅꯤꯡꯉꯤ ꯍꯥꯏꯔꯣ ꯑꯗꯒꯤ ꯃꯕꯣꯛꯅ ꯑꯃꯨꯛ ꯀꯩꯅꯣꯃ ꯑꯇꯣꯞꯄ ꯃꯤꯡ ꯑꯃ ꯀꯧꯅꯤꯡꯉꯤ ꯍꯥꯏꯔꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯌꯥꯝꯁꯦ ꯄꯨꯊꯣꯛꯅꯔꯛꯄ ꯃꯌꯥꯝꯁꯦ ꯃꯩꯇꯩꯒꯤ ꯃꯤꯡ ꯑꯣꯏꯁꯅꯨ ꯑꯇꯣꯞꯄ ꯃꯤꯡ ꯑꯣꯏꯁꯅꯨ ꯑꯦꯅꯤ ꯃꯥꯅ ꯄꯨꯊꯣꯔꯛꯄ ꯃꯤꯡꯁꯦ ꯃꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯡ ꯐꯖꯩꯌꯦꯅ ꯆꯥꯟꯅꯗꯕ ꯃꯤꯡꯗꯣ ꯀꯧꯁꯟꯕꯤꯔꯨꯅꯣꯕ ꯍꯌꯦꯡ ꯇꯨꯡꯗ ꯃꯊꯥ ꯌꯥꯝ ꯁꯥꯅꯦꯕꯀꯣ ꯁꯤꯒꯤ ꯑꯩ ꯃꯤꯡꯁꯦ ꯀꯃꯥꯏꯅ ꯊꯣꯡꯗꯦ ꯃꯄꯥꯅ ꯃꯤꯡ ꯑꯃ ꯄꯨꯊꯣꯔꯛꯑꯕ ꯃꯃꯥꯅ ꯃꯤꯡ ꯑꯃ ꯄꯨꯊꯣꯔꯛꯑꯕ ꯃꯕꯣꯛꯅ ꯃꯆꯦꯅ ꯃꯕꯨꯡꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯤꯡꯁꯦ ꯀꯩꯒꯨꯝꯕ ꯑꯅꯤ ꯑꯍꯨꯝ ꯊꯣꯛꯂꯛꯑꯒꯗꯤ ꯑꯗꯨꯒꯨꯝꯕ ꯃꯤꯡꯁꯦ ꯀꯔꯝꯍꯥꯏꯅ ꯊꯣꯟꯒꯗꯒꯦꯗꯣ ꯃꯗꯨꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯑꯩ ꯍꯌꯦꯡꯂ ꯍꯪꯆꯤꯠꯂ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯥꯒꯠꯆꯔꯛꯀꯦ ꯑꯗꯨ ꯇꯧꯔꯒ ꯃꯌꯥꯝ ꯃꯤꯡ ꯊꯣꯟꯕꯤꯌꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯗꯣꯝꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯏꯆꯥꯗ ꯉꯥꯡꯅꯕ ꯌꯥꯗꯕꯒꯤ ꯑꯗꯒꯤ ꯏꯆꯥ ꯂꯥꯏꯔꯤꯛ ꯇꯧ ꯌꯥꯗꯕꯒꯤ ꯏꯆꯥ ꯍꯥꯏꯅꯕ ꯌꯥꯗꯕꯒꯤ ꯁꯤꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝꯗꯣ ꯁꯣꯏꯗꯅ ꯀꯣꯛꯀꯅꯤꯗꯅ ꯑꯩꯅ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯖꯕꯅꯤ ꯃꯌꯥꯝ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯊꯥꯖꯕꯤꯔꯒꯗꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯇꯧꯕꯤꯌꯨ ꯑꯗꯣꯝꯒꯤ ꯏꯆꯥ ꯁꯦꯝꯕꯗ ꯃꯇꯦꯡ ꯑꯣꯏꯒꯅꯤꯅ ꯈꯜꯂꯤ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯀꯔꯤꯒꯨꯝꯕ ꯚꯤꯗꯤꯑꯣꯁꯦ ꯈꯣꯏꯗꯥꯕꯤꯕ ꯂꯩꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯂꯣꯏꯅꯅ ꯁꯤꯌꯥꯔ ꯑꯝꯇꯪ ꯇꯧꯊꯣꯛꯄꯤꯔꯝꯃꯣ ꯑꯗꯣꯝꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯏꯆꯥ ꯏꯁꯨꯁꯤꯡ ꯈꯪꯗꯕ ꯃꯌꯥꯝꯗꯣ ꯈꯪꯖꯔꯒ ꯑꯐꯕ ꯃꯆꯥ ꯉꯥꯛꯇ ꯑꯣꯏꯗꯅ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯑꯣꯏꯕ ꯖꯦꯅꯦꯔꯦꯁꯟꯗ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯂꯣꯏꯅꯃꯛ ꯄꯨꯟꯅ ꯆꯥꯎꯈꯠꯄ ꯍꯥꯏꯗꯨ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯁꯤꯌꯥꯔ ꯑꯃꯃꯝ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏꯔꯒ ꯃꯇꯥꯡ ꯑꯁꯤꯗ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯈꯨꯔꯨꯝꯖꯔꯤ